Meira Paibi Ima Taranithoi Mathakta Loukhatkhiba Fir Athubada Handoktrabadi lamdam asigi Meira Paibi singna amatta oina punshinduna Manipur Central Force Sing tanthoknaba Khongjang Changsillagani haina COCOMI Women Wing Assistant Coordinator W Luwangleima leingak chingshillakli Bisnupur District Manung Chanba Sagangda Central Force Singna Laisinaba Honarapadagi Madugi Mayokta Lepluba Meira Paibi Taranithoida Manipur Police na Fir Pansilakpadagi Matangda ngasi lamfel pata laiba COCOMI office ta pangthopa pau gi mifamda wafam asi phongdokladuna makna hai thasi ani da thokiba thodogadu maha regiment ki personal singna irang laitaba mafam asida leishinduna irang saganna bahonaba thawong ni haina lawe nomida duda personal sing aduna chakhiba luzadaba thawong sing adu security personnel amana chatkadaba lichatnate personal sing aduna ima singi phi munba haibasima sarak tambaga chakmanai Hiramasi matangda leingakna akanaba mideng changduna Athubada Ima Taranithoida paliba FIRC Handoktrabadi Karigumba Handoktrabadi Manipur Punba Meira Paibi singna lamdam asidagi Central Force tanthoknaba akanba Khongjang Changsillagani hainasu makna makhataki Maha regiment singna atopa lau singda maduda leiba singdana tana atopa lau singda changaga irang thoktaba mafamda changaga makoina irang sagananabagi damta tawriba madu lon hura lona da changaga aikoigi mitai lamdam sigi miyambu yamna aikoigi nupi singsida ijat leitaba wafam kaya aikoigi hangam heiba singduna uramdragadi lekai da changaga moina combing tawge haibra natragana kari tawge haibano adubu hangam heiba kaya duna aikoida uraga tanabadagi makoina yamna usitaba mongda akhoi sumai tawna kano singa wari sanarage akhoi officer ga wari sanage nat adu lo kan chatke haiba de amuk sanare adu ga mu chak chak gi chak char ga amuk chatke amo haiba adu gumba yamna lujadaba wahai kayama